이봉아 ꯅꯪ 오피스 ꯆꯠꯂꯣꯏꯗꯕ꯭ꯔꯥ? ꯆꯠꯂꯣꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ. ꯑꯩꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯀꯥꯎꯔꯝꯃꯕꯣ? ꯃꯊꯪ ꯇꯣꯂꯣꯞ ꯐꯪꯕꯗ ꯂꯩꯔꯗꯤ. ꯅꯪ ꯁꯨꯇꯤ ꯑꯣꯏꯔꯗꯤ ꯆꯥꯛꯇꯣ ꯅꯪ ꯈꯔ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯏꯄꯥ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦꯅꯦ. ꯀꯩꯅꯣ ꯄꯥꯕ? ꯊꯕꯛꯅ ꯊꯕꯛ ꯑꯃ ꯆꯤꯟꯕꯅꯦ. ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯗ ꯊꯣꯡꯕ. ꯑꯩ ꯍꯣꯇꯦꯜ ꯑꯣꯏꯅ ꯆꯥꯔꯅꯤ ꯄꯥꯕ ꯊꯣꯛꯄ ꯑꯃ ꯇꯧꯔꯣ. ꯍꯣ ꯅꯪ ꯊꯕꯛ ꯁꯪꯗ꯭ꯔꯗꯤ ꯁꯪꯗ꯭ꯔꯦꯗꯅ. ꯅꯪꯅ ꯍꯣꯇꯦꯜ ꯆꯥꯔꯣꯅꯤ ꯍꯥꯏꯔꯕꯅꯤꯅ ꯄꯥꯕꯗꯤ ꯏꯁꯥꯗ ꯌꯥꯝ ꯉꯝꯗ꯭ꯔꯦ. ꯅꯪꯒꯤ ꯄꯩꯁꯥꯗꯨꯗꯒꯤ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤꯔꯛꯑꯣ, ꯑꯩ ꯕꯜꯂ ꯀꯩꯅꯣꯝ ꯆꯥꯔꯨꯔꯒꯦ. ꯍꯥꯏꯔꯨꯒ ꯄꯩꯁꯥ. ꯄꯩꯁꯥꯁꯤꯕꯨ ꯎꯗꯧꯀꯥꯟꯗ ꯄꯥꯝꯕ ꯃꯥꯟꯕ꯭ꯔꯣ ꯁꯦ? ꯁꯤ ꯇꯥꯜꯂꯤꯅꯤ ꯈꯪꯕ? ꯁꯦ. ꯏꯃꯥꯏ ꯃꯅꯥꯛ ꯆꯠꯈ꯭ꯔꯣ ꯅꯪꯁꯨ ꯈꯪꯕ? ꯏꯃꯥꯏ ꯃꯅꯥꯛ ꯆꯠꯈ꯭ꯔꯣ. ꯅꯆꯥꯅ ꯈꯠꯆꯔꯤꯁꯦ ꯈꯔ ꯂꯧꯕꯤꯔꯒ ꯅꯆꯥꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯣꯛꯄꯤꯕ ꯑꯣꯏꯌꯨ. ꯃꯤꯅꯥꯏ ꯃꯆꯥ, ꯕꯟ ꯑꯝꯇ ꯆꯥꯒꯦꯗꯤ ꯄꯩꯁꯥ ꯂꯪꯁꯤꯜꯂꯛꯑꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯜꯂꯛꯏꯅꯤꯅ. ꯍꯤꯡꯉꯤꯀꯥꯟꯗ ꯈꯔ ꯄꯤꯖꯧꯋꯣ, ꯁꯤꯔꯀꯥꯟꯗ ꯆꯥꯕ ꯌꯥꯗ꯭ꯔꯦ.